Mana aduna toba yawo. Isu nupani. Se sana ba khara cha sil. Hello. Hello. Dari baro mama. Ta di ye. Angang tumkrobo. Sai songom tha tum. Kai hai ge. Ai ngasidi thengani. Kari amuk leirage. Office ki thabak lei. Oh, kai tabak no. Sanuran bai ro. Ten dagi 10 hapchilo kya tai? Ha. 10 dagi 10 hapchilo. 10 11. plus 10 plus 10. Hujik kaya ba? 11. 11. Hello. Hello. Nang nupi ko makhon. Ko. Hello. 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 Hi ma'am. Ma'am, ngasi di blog se smaina tawjawani akoi handak mark se roaming kai ka koi ba chat pa kai ka se khra lep khre ko hani thabak na sangna dabagi amain tawraga dum lai khre ado ngasi di amuka hanna dialogue se yam demand lai ba dialogue ki blog se adugi semjarak pani ngasi gi makha tawa dialogue se mayam na dum su khanbirak pa haibirak pa aduduga akoi director ga faunaraga tawhaning badusu point ahum khatang point ahum ase dum sangadabani ko adu dumaina akoi na lokhatchare ado akoi ngasi gi dice ta lengsin mi gadawriba akoi gi Sri Boniam Maring storm somda lengsin biro aduduga akoi gi program se haunaba tawrasi Aduda la la sangba yarine. nang di hekta changbadai hauna nokpa haurine adudi horan di kamai tawba nang nokpa do phan taw ko chauki loi ti e ko chauki gam dai yadre man nokpada phare ado ahan bada oja boniambu aina hai jarubada harau harau lakpi baidama thagat chare ko ai site tagi kaisu pijan ngai laite hayeng nang na cha ama pitho Kari rosina. nangi paisa dagi lauthoga aingona cha khra pitho ko hayeng de nang yadam da yenge mana grene Managra. Sida makada sendrias. Makada su semba. Mataksu semba. Loi dore. Phare makha chathajarakpada akoi se program se hawra ko ngasi gi dialogue se khra din lu do male nang tawda ade hairakpadugi matong ina ne ko aina haiba natte ko ngasai message ta tharaga noi da ko ingamna hairaga du tawhalo hairakpani ba ko ado ahan bada inauna ko ne koi ba khot pasu chatabasu kuiri na ko nang na khwai dagi chaningba maring khul da nang na khwai dagi changning ba khul do kari khul na amtang hairam adu duga ai mathang hapta or su ko hendak hapta or su chapa ngamra yengase Pichida. pichi di maring khun natiye nang pichi da palala pichi di na no pitar ko chatpa khun du ne Pichi. Ai kauraba. Mulanda. oi ne kari khun no ba nang chaning ji kari khun no adu ba haiba ngamra bo chalaro sira Rimchia. Rimchi. adu ba hayo dana maring lon da dak law na machi Machi. machi khun chaninge ba ko hana su chak thadai ne du de Chatti chatleba. amuka chaningi ro ba Amuk si chadingeba. phare phare na ma khangna jabam thi leira male Nate. Aigi murupki ko. Leikraba. nangi maruki nupi amoi khunda phare phare Ngarang mitongda aibu kausile ko. mithongda Kari. kanna hayo ai khangde na dumai nason tor kono Kari si window hayo window do. class 7 karo window ju panba hitaba Window do. Aduda sida lao. nang michi khapche leira Nate. Sida lao. Ai wa hangkige haiba. Bodam ase. Aise. Mitang. mitang hairanu eji haidai nang ju Nate man haiba ko. Mitang kawe. Ai kari ro. Amuk syo hange. Kari hangba hai. Eji haiba. Aduda khanba. ni nungsi he wari de
ꯐꯔꯦ ꯑꯗꯨꯃ ꯂꯩꯖꯔꯦꯀꯣ ꯃꯆꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯗꯥꯏꯂꯣꯛꯁꯦ ꯍꯧꯔꯁꯦ ꯕꯣꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔ ꯅꯪ ꯗꯥꯏꯂꯣꯛ ꯍꯧꯅꯕ ꯑꯗꯨ ꯁꯥꯒꯗꯧꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯅꯝꯕꯔ 1ꯗ ꯌꯨ ꯉꯥꯎꯔꯒ ꯋꯥ ꯉꯥꯡꯕ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨ ꯑꯅꯤꯁꯨꯕꯗ ꯄꯣꯏꯟ 3ꯅꯦ ꯐꯣꯟ ꯇꯧꯔꯒ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯒꯨꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯥꯏꯁꯦ ꯑꯗꯨꯗꯨꯒ ꯅꯝꯕꯔ 3ꯗ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯗꯤ ꯁꯥꯎꯕꯒꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯄꯣꯏꯟ 3ꯁꯦ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏ ꯌꯨ ꯉꯥꯎꯕꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯈꯠꯂꯁꯦꯀꯣ ꯁꯤꯗ ꯇꯧꯔꯁꯨ ꯌꯥꯏꯕꯀꯣ ꯁꯤ ꯑꯃꯨꯛ ꯊꯥꯗꯔꯒ ꯑꯃꯨꯛ ꯀꯥꯏꯔꯗꯤ ꯑꯩ ꯃꯊꯥ ꯁꯥꯅꯤꯕ ꯑꯗꯨꯅꯦ ꯑꯁꯤ ꯊꯥꯗꯔꯁꯨ ꯀꯥꯏꯔꯅꯤ ꯁꯤꯗꯤ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦꯔꯣ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦꯔꯣ ꯑꯁ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯗꯤ ꯁꯥꯎꯋꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯩꯁꯨ ꯀꯥꯎꯔꯦ ꯁꯦ ꯊꯛꯑꯣ ꯋꯥꯈꯜ ꯋꯥꯕ ꯁꯥꯎ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯅꯪ ꯈꯤꯇꯪ ꯅꯣꯛꯐꯤ ꯇꯧꯋꯦ ꯅꯣꯛꯇꯕꯤꯗꯀꯣ ꯄꯨꯔꯥ ꯃꯥꯏꯟꯗꯣ ꯄꯨꯔꯥ ꯁꯥꯎꯕ ꯌꯨ ꯉꯥꯎꯔꯒ ꯁꯥꯎꯕꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯑꯃꯨꯛꯀ ꯍꯜꯂꯣ ꯂꯥꯁ ꯑꯣꯏꯅ ꯑꯝꯇꯪ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯅꯥꯀꯟꯗꯒꯤꯀꯣ ꯔꯦꯗꯤ 1 2 3 ꯌꯨ ꯉꯥꯎ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯉꯥꯏꯈꯣ ꯑꯣ ꯌꯨ ꯈꯥꯗ꯭ꯔꯤꯕ ꯔꯦꯗꯤ 1 2 3 ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥꯅꯦ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯁꯦ ꯆꯥꯅꯕꯁꯤ ꯈꯔ ꯆꯥꯁꯤꯜꯂꯨ ꯌꯥꯔꯦ ꯊꯝꯔꯁꯤꯀꯣ ꯈꯤꯇꯪ ꯍꯩꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯃꯥꯜꯂꯦꯀꯣ ꯍꯥꯞ ꯑꯦꯛꯁꯦꯂꯦꯟ ꯌꯥꯝ ꯐꯨꯜ ꯄꯤꯕ ꯌꯥꯗꯦ ꯃꯊꯪꯒꯤꯁꯤꯅꯀꯣ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯐꯣꯟ ꯀꯗꯥꯏꯅꯣ ꯐꯣꯟ ꯇꯧꯔꯒ ꯅꯪꯒꯤ ꯁꯤ ꯐꯤꯂꯝꯁꯤꯗ ꯅꯪ ꯅꯨꯄꯤ ꯊꯤꯕꯁꯨ ꯁꯥꯗꯧꯔꯤ ꯃꯥꯜꯂꯦꯕꯀꯣ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯣꯏꯅꯤ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯣ ꯀꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯛꯑꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯁꯣꯝꯗ ꯈꯨꯝꯂꯛꯑꯒꯦꯀꯣ ꯇꯥꯔꯤꯌꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯗꯥꯏꯂꯣꯛꯅꯤꯗꯅ ꯀꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯅꯪꯅ ꯑꯩꯅ ꯇꯥꯔꯤꯌꯦ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯑꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯗꯣꯏꯅꯤꯀꯣ ꯁꯥꯡꯗꯤ ꯁꯥꯡꯉꯤ ꯁꯦ ꯍꯧꯔꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯍꯥꯏꯌꯣ ꯇꯥꯔꯤꯕꯔꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯍꯥꯏꯌꯣ ꯇꯥꯔꯤꯕꯔꯣ ꯃꯃꯥ ꯇꯥꯔꯤꯌꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯑꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯉꯁꯤ ꯑꯩꯁꯦ ꯊꯦꯡꯕꯁꯤ ꯊꯦꯡꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯣꯏꯔꯕ ꯁꯦ ꯄꯨꯔꯥ ꯑꯁꯨꯃꯥꯏꯅ ꯈꯔꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯄꯣꯠꯇꯣ ꯈꯤꯇꯪ ꯃꯥꯟꯅꯍꯜꯂꯣꯕ ꯈꯪꯕ꯭ꯔꯥ ꯐꯣꯟ ꯇꯧꯑꯣ ꯈꯨꯠꯇꯨꯅ ꯁꯣꯝꯗ ꯁꯨꯃꯥꯏꯅꯒ ꯇꯧꯑꯣꯕ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯔꯦꯗꯤ 1 2 3 ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯔꯤꯕꯔꯣ ꯃꯃꯥ ꯇꯥꯔꯤꯌꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯉꯁꯤ ꯊꯦꯡꯂꯛꯑꯅꯤ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯂꯛꯑꯅꯤ ꯀꯔꯤꯒꯤꯅꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯗꯣꯏꯕꯀꯣ ꯑꯣꯐꯤꯁ ꯌꯥꯝꯅ ꯂꯩ
ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯍꯥꯏꯌꯣ ꯑꯣꯐꯤꯁ ꯌꯥꯝꯅ ꯂꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯣꯐꯤꯁ ꯊꯛ ꯅꯣꯛꯀꯅꯣꯕ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯊꯕꯛ ꯌꯥꯝ ꯂꯩ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ready 1 2 3 ꯍꯜꯂꯣ hello ꯇꯥꯔꯕꯣ ꯃꯃꯥ ꯇꯥꯔꯤꯌꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯐꯩꯅ ꯁꯤ ꯂꯩꯒꯅꯨ ꯅꯠꯇꯦ ꯐꯩꯅ ꯂꯩꯒꯅꯨꯕ ꯑꯃꯨꯛꯀ ꯍꯧ ꯑꯗꯨꯗꯤ ꯍꯜꯂꯣ hello ꯇꯥꯔꯤꯕꯔꯣ ꯃꯃꯥ ꯇꯥꯔꯤꯌꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯉꯁꯥꯏ ꯁꯪꯒꯣꯝ ꯊꯛꯑ ꯇꯨꯝꯈ꯭ꯔꯦ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯒꯅꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯒꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯩ ꯑꯣ ꯀꯩꯀꯩ ꯊꯕꯛꯅꯣ ꯁꯟ ꯍꯨꯔꯥꯟꯕꯩꯔꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯪꯒꯅꯨ ꯅꯪ ꯗꯥꯏꯂꯣꯛ ꯍꯩꯔꯦꯀꯣ ꯍꯌꯦꯡ ꯐꯤꯂꯝꯗꯗꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯤ ꯄꯣꯏꯟꯁꯦ ꯑꯃꯒ ꯂꯧꯈꯠꯂꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯂꯧꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯅꯪꯅ ꯅꯣꯛꯍꯟꯕ ꯑꯁ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯤꯀꯣ ꯄꯣꯊꯥꯕꯁꯤꯗ ꯅꯣꯏ ꯁ꯭ꯀꯨꯜꯒꯤꯀꯣ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯅ ꯈꯤꯇꯪ ꯀꯃꯥꯏꯅ ꯉꯥꯡꯒꯦ ꯈꯣꯠꯀꯦ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄ ꯀꯥꯟꯗ ꯅꯪ ꯑꯣꯖꯥꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯑꯣꯖꯥꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯦ ꯍꯥꯏꯗꯤ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔꯒ ꯍꯥꯏꯕ꯭ꯔꯕ ꯑꯩꯁꯨ ꯍꯥꯏꯗꯦ ꯍꯩꯇꯦꯕ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯁꯥꯔꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯒ ꯄꯨꯝ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯀꯣ ꯁꯥꯔ ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯅꯝꯕꯔ 1 ꯇꯧꯔꯨꯒꯦ ꯑꯣꯔ ꯅꯝꯕꯔ 2 ꯇꯧꯔꯨꯒꯦ ꯍꯥꯏꯕꯁꯦ ꯁꯥꯔ ꯃꯣꯏ ꯁꯥꯔ ꯑꯣꯔ ꯃꯦꯗꯥꯝ ꯑꯣꯔ ꯃꯤꯁ ꯃꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯅꯪ ꯏꯪꯂꯤꯁꯅ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯔꯤꯡꯂꯣꯟ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯄꯥꯝꯃꯣ ꯃꯨꯁꯤꯐꯥ ꯑꯩ ꯅꯝꯕꯔ 1 ꯇꯧꯒꯦ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯒꯦ ꯍꯥꯏꯕ ꯅꯝꯕꯔ 1ꯕꯨ ꯕꯥꯠꯔꯨꯝꯗ ꯇꯧꯅꯕ꯭ꯔꯥꯅꯦ ꯇꯣꯏꯂꯦꯠꯇ ꯅꯠꯇꯕ ꯇꯣꯏꯂꯦꯠꯇꯣ ꯕꯥꯠꯔꯨꯝꯁꯨ ꯀꯧꯋꯦꯕ ꯑꯣ ꯕꯥꯠꯔꯨꯝꯁꯨ ꯄꯨꯟꯅ ꯂꯩꯕꯒꯤꯀꯣ ꯑꯣ ꯑꯗꯨꯗꯤ ꯑꯗ ꯅꯪ ꯍꯧꯖꯤꯛ ꯄ꯭ꯂꯁ ꯃꯥꯏꯅꯁꯀꯨꯝꯕꯗꯤ ꯁꯨꯛꯇꯝ ꯇꯝꯂꯛꯇꯕ꯭ꯔꯣ ꯃꯣꯏꯅ ꯇꯝꯃꯦ ꯃꯤꯠꯁꯦ ꯑꯣꯔꯣ ꯆꯠꯈ꯭ꯔꯦꯕ 1 + 1ꯗꯤ ꯇꯝꯂꯛꯄ꯭ꯔꯥ ꯅꯍꯥꯟ ꯇꯝꯍꯧꯕꯗꯣ 1 + 1 equal to equal to 2 ꯑꯗꯩ 2 + 2 equal to ꯅꯍꯥꯟ ꯃꯣꯏꯅ ꯇꯝꯂꯝꯕꯗꯨꯅꯤꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯣꯏ ꯇꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨ 2 + 2ꯗꯤ ꯀꯌꯥꯅꯣ 3 2 + 2ꯁꯦ 3ꯅꯦꯕꯀꯣ ꯇꯨꯅꯤꯕ ꯍꯥꯟꯅꯒꯤꯒ ꯃꯍꯥ ꯂꯩꯔꯤꯀꯣ ꯈꯔ ꯑꯩꯁꯨ 2 + 2 ꯀꯌꯥꯕ ꯍꯥ 2ꯒ ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥꯅꯦꯕ 2 3ꯒ ꯄ꯭ꯂꯁ ꯉꯥꯏꯈꯣ 2ꯒ ꯄ꯭ꯂꯁ ꯇꯧꯔꯗꯤ 4 ꯇꯥꯏ 4 ꯇꯥꯏꯀꯣ ꯑꯗꯣ 3ꯒ ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥ ꯍꯥ 3ꯗꯒꯤ 3 ꯍꯥꯞꯆꯤꯜꯂꯣ 3ꯒ 3 ꯂꯩꯔꯗꯤ 3 ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯣ ꯀꯌꯥ ꯇꯥꯏ 12 ꯌꯥꯏ ꯌꯥꯝ ꯍꯩꯔꯤ 4ꯒꯗꯤ ꯑꯃꯨꯛ ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥ ꯇꯥꯏ ꯑꯗꯨꯗꯤ 5 5 ꯇꯥꯏꯀꯣ 3ꯒꯅ 12 ꯇꯥꯔꯒ 4ꯒꯅ ꯑꯃꯨꯛꯀ 5 ꯇꯥꯏꯕꯀꯣ ꯆꯨꯝꯃꯦ ꯍꯣꯔꯦꯟ ꯂꯣꯏꯔ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯗ 5 + 5ꯗꯤ ꯀꯌꯥꯅꯣ 10 ꯆꯨꯝꯃꯕ꯭ꯔꯣ ꯃꯨꯟꯅ ꯈꯜꯂꯨꯗ ꯑꯗꯨꯗꯤ 5ꯇꯒꯤ ꯑꯃꯨꯛ 5 ꯍꯥꯞꯆꯤꯜꯂꯣ 10 ꯇꯥꯕ꯭ꯔꯥꯅꯦ 9 9 ꯇꯥꯏꯕ ꯑꯃꯨꯛꯁꯨ 10 ꯑꯃꯨꯛꯁꯨ 9 ꯈꯨꯠꯇꯣ ꯊꯦꯡꯉꯨꯗꯅ ꯅꯪ ꯈꯨꯠꯇꯣ ꯀꯩꯗꯧꯔ ꯂꯩꯒꯦ 5ꯇ 5 ꯍꯥꯞꯆꯤꯜꯂꯣ 5 6 7 8 9 10 ꯀꯌꯥ ꯇꯥꯏ ꯑꯗꯨꯗꯤ 10 10 ꯇꯥꯕ꯭ꯔꯣ ꯆꯨꯝꯃꯕ꯭ꯔꯥꯅꯦ ꯆꯨꯝꯃꯕꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯑꯩꯗꯤ 9ꯗꯤ ꯈꯜꯂꯦꯗ 9 ꯇꯥꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯆꯨꯝꯕ ꯑꯟꯁꯔꯁꯦ 10ꯂ 9ꯂ ꯅꯪꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯗꯤ 9ꯅꯦ ꯈꯜꯂꯦ 9 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯅꯪꯅꯕꯨ ꯈꯟꯖꯔꯗꯤ ꯆꯨꯝꯃꯣ ꯌꯥꯔꯦ ꯀꯣ
ꯅꯪꯅ ꯈꯟꯕꯗꯨꯅ 9 ꯇꯥꯏꯕꯀꯣ ꯑꯁꯦꯡꯕꯗꯤ 10 ꯇꯥꯏꯕ ꯑꯗꯨꯗꯤ 6 ꯒ 6 ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥ ꯇꯥꯏ ꯍꯥ 6 ꯇꯒꯤ 6 ꯍꯥꯞꯆꯤꯜꯂꯗꯤ ꯀꯌꯥ ꯇꯥꯏ 12 ꯆꯨꯝꯃꯦ ꯑꯗꯨꯒ 7 ꯒ 7 ꯗꯤ 21 7 ꯗꯒꯤ 7 ꯍꯥꯞꯆꯤꯜꯂꯗꯤ 21 ꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯣ 8 ꯇꯒꯤ ꯑꯃꯨꯛ 8 ꯍꯥꯞꯆꯤꯜꯂꯗꯤ ꯍꯣꯠꯂꯨꯅꯦ ꯈꯨꯠꯇꯣ ꯀꯩꯗꯧꯒꯦ 8 ꯇꯒꯤ ꯑꯃꯨꯛ 8 ꯍꯥꯞꯆꯤꯜꯂꯣ 8 1 2 3 4 5 6 7 8 ꯑꯗꯨ 8 ꯇ 8 ꯍꯥꯞꯆꯤꯜꯂꯗꯤ ꯀꯌꯥ ꯇꯥꯏ 8 9 9 ꯇꯥꯏꯕ ꯌꯥꯏ ꯑꯗꯨ ꯉꯁꯥꯏ 21 ꯗꯨꯒ 9 ꯗꯨꯒꯗꯤ 30 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯩꯌꯦ ꯑꯗꯣ 9 ꯒ 9 ꯒꯗꯤ ꯍꯥ 9 ꯗꯒꯤ 9 ꯍꯥꯞꯆꯤꯜꯂꯣ 9 ꯒ 9 ꯒ ꯑꯗꯨ 10 9 ꯃꯊꯪꯗꯤ 10 ꯂꯩꯕꯅꯤꯅ 9 9 + 10 ꯂꯥꯛꯀꯅꯤꯕ ꯈꯪꯉꯦꯕꯀꯣ ꯅꯣꯏ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯅꯥꯅꯦꯕ ꯍꯦꯗ ꯃꯥꯁꯇꯔꯗꯣ ꯄꯥꯀꯣ ꯀꯣꯊꯤꯜꯔꯥ ꯄꯀꯣ ꯀꯣꯊꯦꯜ ꯑꯩ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯇꯣꯛꯍꯟꯗ꯭ꯔꯗꯤ ꯌꯥꯝ ꯊꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦꯀꯣ 10 ꯗꯒꯤ 10 ꯍꯥꯞꯆꯤꯜꯂꯣ ꯀꯌꯥ ꯇꯥꯏ ꯍꯥ 10 ꯗꯒꯤ 10 ꯍꯥꯞꯆꯤꯜꯂꯣ 10 11 + 10 ꯍꯧꯖꯤꯛ ꯀꯌꯥꯕ 11 11 ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯖꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯗꯨꯒ ꯁ꯭ꯀꯨꯜꯁꯦ ꯁꯣꯝꯗ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯥꯡꯉꯒ ꯑꯩꯅ ꯑꯣꯏꯅ ꯇꯝꯕꯤꯕꯒꯤ ꯑꯌꯥꯕꯗꯣ ꯂꯧꯖꯔꯒꯦ ꯃꯣꯏꯗꯒꯤ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯁ꯭ꯀꯨꯜ ꯆꯠꯆꯔꯁꯨꯅꯨ ꯕ꯭ꯂꯣꯛ ꯑꯁꯤ ꯅꯝꯗꯪꯒꯩ ꯁ꯭ꯀꯨꯜ ꯊꯥꯕꯤꯔꯤꯁꯦ ꯊꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯃꯥꯏꯅꯁꯇꯗꯤꯀꯣ ꯅꯣꯏ ꯃꯦꯠꯁꯀꯤ ꯑꯣꯖꯥ ꯀꯅꯥꯅꯣ ꯑꯗꯨ ꯀꯣꯌꯥꯏꯅꯦ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯕꯣ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯑꯃꯨꯛꯁꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯇꯥꯛꯀꯦ ꯑꯃꯨꯛꯅ ꯄꯥꯝꯃꯣ ꯃꯨꯁꯤꯜꯐꯥꯅ ꯇꯥꯏ ꯅꯣꯏ ꯄꯥꯝꯃꯨ ꯃꯨꯁꯤꯜꯐꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯀꯣ 10 + 10 11 ꯇꯥꯏ ꯑꯗꯨꯒ 9 + 9 ꯅ 10 ꯇꯥꯏꯌꯦꯕꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯍꯧꯔꯁꯤꯀꯣ ꯍꯧꯖꯤꯛꯁꯤꯅ ꯅꯪꯁꯤ ꯁꯥꯎꯗꯣꯏꯅꯤ ꯀꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯊꯝꯃꯣ ꯐꯣꯟꯗꯣ ꯀꯛꯊꯠꯂꯣ ꯇꯧꯔꯒ ꯅꯨꯄꯤꯁꯤ ꯁꯥꯎꯗꯣꯏꯅꯦꯕꯀꯣ ꯁꯦ ꯐꯣꯟ ꯁꯠꯇꯣꯛꯑꯣ ꯍꯜꯂꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯕꯀꯣ ꯈꯤꯇꯪ ꯀꯂꯔ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯍꯜꯂꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯀꯅꯥꯅꯣ ꯀꯣ ꯅꯪ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯐꯔꯦ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯦ ꯐꯣꯟꯗꯣ ꯊꯝꯃꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯧꯔꯒ ꯊꯝꯈꯤꯗꯣꯏꯅꯦꯕꯀꯣ ꯇꯧꯋꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯐꯣꯟꯗ ꯀꯅꯥꯅꯣ ꯌꯦꯡꯒꯅꯨ ꯑꯥꯗ ꯌꯦꯡꯒꯅꯨ ꯍꯜꯂꯣ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯅꯠꯇꯕ ꯅꯨꯡꯁꯤꯅꯔꯕꯣ ꯑꯗꯨꯗꯤ ꯈꯥꯏꯅꯔꯁꯤ ꯅꯣꯛꯀꯅꯣ ꯀꯣ ꯈꯥꯏꯅꯔꯁꯤ ꯍꯥꯏꯌꯣꯀꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯅꯔꯁꯤ ꯍꯥꯏꯌꯣ ꯍꯜꯂꯣ ꯍꯜꯂꯣ ꯅꯪ ꯅꯨꯄꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯏ ꯑꯩꯈꯣꯏ ꯗꯗꯥꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯈꯣꯏ ꯗꯗꯥꯗꯣ ꯗꯗꯥ ꯅꯠꯇꯦ ꯅꯪ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯀꯣꯏꯗꯦ ꯗꯗꯥ ꯑꯩꯈꯣꯏ ꯗꯗꯥꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯪꯆꯤꯠꯇꯤ ꯇꯧꯔꯛꯑꯣꯔꯥ ꯅꯪ ꯑꯗꯨꯗꯤ ꯁꯤꯅꯤꯡꯕ꯭ꯔꯥ ꯑꯝꯇꯪꯒ ꯇꯧꯔꯛꯑꯣ ꯃꯥꯗꯤ ꯃꯥꯜꯂꯦ ꯅꯣꯛꯂꯛꯀꯅꯣꯕ ꯑꯩꯁꯨ ꯍꯥꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯅ ꯅꯣꯛꯇ꯭ꯔꯒ ꯍꯣꯏ ꯁꯦ ꯅꯣꯛꯑꯔꯣꯏꯒꯦꯁꯦ ꯈꯔ ꯈꯤꯇꯪ ꯋꯥꯗꯣ ꯐꯣꯔꯁꯇ ꯉꯥꯡꯉꯣꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯜꯂꯣ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯅꯥꯅꯣ ꯀꯥꯏꯅ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯍꯜꯂꯣ ꯅꯪ ꯅꯨꯄꯥꯒ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯗꯦ ꯀꯣꯏꯁꯟꯗꯣ ꯌꯥꯗ꯭ꯔꯦ ꯁꯥꯟꯅꯔꯗꯤ ꯅꯪ ꯑꯁꯨꯃꯥꯏ ꯍꯥꯏꯌꯣ ꯁꯦ ꯈꯨꯝꯂꯣ ꯅꯪ ꯈꯨꯝꯂꯣ ꯑꯩ ꯇꯧꯔꯒꯦ ꯌꯥꯔꯦꯀꯣ ꯈꯨꯝꯂꯣꯀꯣ ꯍꯦꯛ ꯅꯣꯛꯄꯗ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯕꯁꯦ ꯃꯇꯧ ꯇꯝꯒꯗꯕ ꯀꯣ ꯃꯥꯟꯅꯕ ꯍꯜꯂꯣ ꯍꯜꯂꯣ ꯅꯪ ꯅꯨꯄꯤꯒꯤ ꯃꯈꯣꯟ ꯀꯣ ꯍꯜꯂꯣ ꯑꯗꯨ ꯅꯨꯄꯤ ꯃꯥꯟꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯦ ꯑꯩ ꯇꯧꯔꯒꯦꯁꯦ ꯐꯣꯟ ꯇꯧꯔꯤꯅꯦ ꯇꯧꯗ꯭ꯔꯣ ꯐꯤꯂꯝꯗꯒ ꯁꯦ ꯋꯥꯟ ꯇꯨ ꯊ꯭ꯔꯤ
Hello? Hello? Nang wari sanay ito kanano? Ay, dada ni. Dada nate, siyang nayo kanano? Dada ni, hai ba? Dada nate, nang wari sanay ito kanano hayo ba? Konjam ni. Nang ay i-character. Hello? Hello? Nanga wari sabi ka na no? Ako'y dada ni. Dada nate. Maani haraga. Nang nupaga leminaro ko ay office chenge. Yari ka. Nang nadabay ito mo. Dada! Ano ba ito? Dada! Pare, video se dum mayamgi interest hai tare ko. Ngasi dai di asmaina yumda phamaga khotlaga tawbase amuk nongnini leiraga di amuka akhoi amuk roaming chalani ko. Jaga jaga khara chat tawsu lai adu chatluraga adugi blog so dum ngai minarse ai blog number ganda pongno tanu iba ma hajeng magi video tawba ganda yeng ai hek hobadagi ne adum noga dum laigrani. Nai ko. Angonda kitang chaigradi Yare. Nangi apama toro. yare ko. Adu video so nathanda semjaro ko. Aduti ngamarai. Adu sorry dada hayo ne dada. Aduti sorry dada. No aroi hayo. No kano. No kano. Ai gonda muk taksile. Yare oza. Pare, ma'am adurdi mathangi blog amung ngai minasi mathangi amung ngarang nan interview su tawre ko. Adu ato pada so dum chapa ngambra habdo yingage. Ma'am adurdi handaki request ma'am na request tawbirakwa video se smaina dum losil lage adu duga mathangi da sumuka ngai minasi ko. Karamba blog thagalake habdo do ma'am adu ngai minasi ada amphau changdriba khunso dum changba ngamdaba adum try tawrage ko. Ma'am adurdi ngasi goinadi. Goodbye.